Loyalam E-PAO tabiriba khudimappu Hitram Susmitana numidangi pau pizari ahanbida parthada headline. Prime Minister gi khongchat asina Manipur da santi hanjenduna hena chawkhatpa purakpa khongchat ama oigani Chuchangpur da lupa crore lising tareka chahum amadi Kangladana lupa crore lising tarani thoi henbegi chawkhat thorangi thabak paikhatlamgani haina Chief Secretary na phundorakli September 10 PM na Manipur da lakadaba numita KSO Sadar Hills na Cookie Black Day laktokhrei National Highway to Hangdoki ba Ken o UPF na Manipur gi territorial integrity ngakna chalkani haina sahi tawkhibagi damak Chuchangpur da Modi laknabagi sem sari ba sing Thugaikhre bani hari pau sandona bijari Prime Minister gi khongchat asina Manipur da santi hanjinduna hena chawkhatpa purakpa khongchat ama oigani Chuchangpur da lupa crore lising tareka chahum amadi Kangladana lupa crore lising tarani thoi henbagi chawkhat thorangi thabak paikhalamgani haina Chief Secretary na phongdorakli Prime Minister Narendra Modi gi Manipur gi khongchata Chuchangpur chatuna lupa crore lising tareka chahum gi senfam oigadaba tongan ba infrastructure project kaya foundation stone yung namba matung Kanglada laktuna IDP sing unaba amadi lupa crore lising tarani thoi gi senfam oigadaba chawkhat thorangi thabak paikhatlamgani haina Chief Secretary Punit Goyal na phongdokhrei Wafam asingasi all secretariat ki conference ta pangthokiba pawgi mifam amada mahakna phongdokhibani mahakna makhatana hai Prime Minister Narendra Modi gi khongchat asi aijol dagi Manipur tamna lakani loinana numit yongba pung 12 minute 15 chatpa matamda Chuchangpur da thungani adugi matung IDP sing unagani amade lupa crore lising tareka chahum gi senfam oigataba tongan ba infrastructure project kaya gi foundation stone yunglaba matung miyam da wangangani hari Mahakna hai masigi matung tarakpada nungthil pung 2 minute 13 rom tarakpa matamda Imphal gi Kanglada thunglabaga loinana IDP sing unagani amadi lupa crore lising tarani thoigi oigadaba tongan ba development project kaya sangaramgani masiga loinana Manipur border state ama oiba khaknatana India gi Act East policy gi central pillar ama oiba khaknatana South East Asia gi gateway amasu oidi asigom lamba lamdam asida santi hanjalakpa hebusi hingsa gi thabak thoktaba khaknatana laminari ba miyamgi marakta nungsiba amadi thajaba lehenma mathautai haiki mahakna makhatana phongdokibada maram asina Prime Minister gi khongchat asina lamdam asida santi hanjinduna hena chawkhatwa purakna ba khongchat amani hainasu phongdopaga loinana lamdam masigi miyam punna Prime Minister Narendra Modi bu taramna ominasi haba wafamsu phongdoki Lambu Chingda Saramba Bunker Thugaikhre Dhaka Konana Lupa Amaga Nupi Amaga Fagatkre Manipur Police ke Kangmuna Ching amasung tam anigi mafam singda chatharakpa search operation da Kangpokpi district ki Lemokong police station gi manung chanba Langbung Chingi sarukta ainkaine Saramba bunker sing sidoktuna mahankhre haina Manipur Police ki pauna hadi pau asina hai ngarang Thobal district ki Lilong police station gi manung channa Lilong Usoipokpi Tharau Rock machina leiba imung amadagi mioi ani heroin number 4 gram kuntramanga ko konana fare hadi drug ka konana farba mioi ani adudi MD Ali Khan Elias Avir Khan Chahini Futaret Amadi Mr. Samim Banu Chahi Kuntramapan Kawi Makoi Anidagi mobile phone ama SIM card amasu recover tawre hari FNCC na Manipur da separate administration demand yaba ngamloi haina phongdorakli Naga Singi Pari Puri ki lam oiriba Kharam Wi-Fi Ze Thamkhoilu amasung Saizang da Kuki militant singi designated camp sana ba thorang toribasi yaba ngamloi Naga gi area singdagi Kuki khulai paiba sing khudaktagi lakthokhi gadabani haina FNCC na hojik Imphal da leriba BJP gi national spokesperson Samit Patra gi khuthang da India gi Prime Minister da memorandum pisinduna taksingkhrei Prime Minister da pisin khiba memorandum aduna makhatana haribadi Kuki militant group sing asina Naga area singda ainkaina camp sajinduna ka henba thawong khaya chathari phone khutlai paiduna chathok chasin tawbada security force singna tumina yengduna leri extortion racket kaya semduna yamlaba senfam kaya miyamdagi khairi maramaduna Kuki militant singna Manipur da separate administration demand toriba asi FNCC ne yaba ngamloi lup asina demand asigi mayokta lei Kharam Wi-Fi J Thongkhoilu Saizang natraga Naga Singi Pari Purigi Oibalam Singda Kuki Su militant Singi designated camp Sabagi Thorang Khudakta cancel Tawgadabani Nagagi area Singda operate Toriba Kuki militant group Sing Khudakta Lauthoki Gadabani Lamdam Asida Leriba Kuki refugees Sing Amasung illegal immigrants Sing Masak Khangduktuna Maramda Halan Kidabani Haba demand Sing Yauri Manipur gi mafam khara da akanma mong da nong chugari hari
Lagliba numit kharani asida Manipurgi district kharada akanma mongda nong chugani haina Indian Meteorological Department Info Center ki report amana hari. Report asigi matung ina ngasi amadi hayeng Tamenglong, Senapati, Imphal West, Jiribam, None, Chandel, Chuchampur amasung Ferzada nong chugani hari. IMD gi report asigi matung ina lagliban numit mari mangani asida North East ki state singda pak sanat nong chugani hayeng phawbada Manipur yauna Nagaland, Tripura, Mizoram na chingba mafam singda akanba mongda nong chugani hari. Pot pusilakpa gari chama jiri lambi dagi changlak lai. September 9 ke ahing nongyai dagi hauduna changsilak kiba UNC gi potchai pusilakpa thingbagi khongjang adu ngarang numidang wairam pung taruk taba matam dagi matam kharagi oina handokle haina ngarang UNC gi Emergency Presidential Council gi mifam amana warep laukibagi matungda nahal makai jiri bamda panuna leba manpuba gari singasi Imphal changba horaklai ngase ayuk ahanba convoy oina manpuba gari chama jiri dagi Imphal changlakhrei gari sing adudi LPG puba gari yankhanipan petrol Konipan, diesel Taramathoi amadi atay potlam sing pusilakpa gari ahumni. Anisuba convoy oina man pusilakpa gari chama adusu ngasi ayupong nipan taba matamda ifal gidamak jiribam thadokhrei. Hojik man puba gari kuntare jiribam da panduna leiri hari. September 10 PM na Manipur da lakada banumita KSO Sadar Hills na Cookie Black Day lauthokhrei. Hayeng September 10 Prime Minister na Manipur da lakani haina thorang tawringai maragasida KSO Sadar Hills na numit asibu Cookie Black Day haina lauthoktuna laikhidraba Cookie family kayagi imungda solidarity amasung ikai khumnaba utana palan thoram pangthokadori Cookie Students Organization Sadar Hills ki Department of Information and Publicity na thokiba cherolamagi matung inna Cookie Black Day palan thoram asiga mari lenana Kangpopi District leriba Government Office Government amasung private school amadi college sing pumnamak full day holiday lauthokuna thoram asi pangthoknaba khanghali institution khudimakna numit asi ikai khumnaba utpagalunana thoram asi pangthoknaba khanghali KSO Sadar Hills ki volunteers singi maikedagi institutions singda thoram asi pangthokpra haibadu mapung phana monitor tawragani karigumba thoram asi pangthoklamlabadi pamdaba thodok sing tholokpa tarbadi institution aduda maduda tholokpa afafatagi daita pumba masana pujagadabani Miyamna numit asi Day of Prayer haina palan pangthoktuna laikhidraba victim amasung makhoigi imung manungda solidarity amasung ikai khunnabu unaba khangali hari maragasida Congress President K Mega Chandana Prime Minister Narendra Modi gi Manipur gi khongchat asi peace amasung justice ki plan sing watpa icham chamba khongchat amani Prime Minister Narendra Modi gi maikedi gi Manipur khongchat kamari lelena lupa crore listing ni panga changa gi project pakhana ba thorang tawrabasu stakeholder khudimak unaduna wari bagi phibam leitaba asi yamna ningba kainingani chahi ani helaba Manipur da thokliba kanglok ki irang asi mapung phana loisinabagi damak concrete aba road map ama mathoktai Chuchampur da Prime Minister Modi lakpaga mari lenana senga sagaliba sing ekai Thugaikhre amadi local miyam na tangdu leita daba phibam ama mayok nariba asigi matangda wafam kaya phongdoladuna BJP lengana state asigi leiriba issue sing asi hauji phawa kokhat bangamdana leiri haina national media da phongdokhrei National Highway to Hangdokhi ba KNO UPF na Manipur gi territorial integrity ngakna chatkani haina sahi tawkhibagi damak Chuchampur da Modi laknabagi sem sari ba sing Thugaikhre bani hairi Ngarang numidang pung tare rom taba matamda Chuchampur town da Prime Minister Narendra Modi laknabagi sem sari ba sing Cookie sing na yekai Thugaiba flag amasung poster kaya chingthaduna mai thabagi thawong kaya chathagiba adu Cookie zo council na Cookie miyam tanaramdana National Highway to Imphal Dimapur lambi hangdoktuna free movement yahankiba amadi Cookie so militant singi umbrella body ama oriba KNO amasung UPF na Manipur gi territorial integrity kahandana thamni haina Ministry of Home Affairs ka agreement sign tawkiba adugi mayukta chathakibani haina 27 plus lakh people of Chuchampur na thadorapa cherolamana hari ngarang numidang Cookie sing na yekai thingai tawkiba mafam asi Modi laknaba sem sariba Chuchampur peace ground gi kilometer ani rom tamak chatlaga leiba Piers ma samun hariba mafam aduda thokibani Modi lakpaga mari lenana Cookie jo singna kanglup ke irang asina lekhidraba singi ku kaya sarga pareng sangna thamlamba sing security amasung district administration gi maikedagi lauthokhan kiba amasung Prime Minister Narendra Modi lakpagi sem sariba sing aduda irang asida lekhidraba singi oina photo thetuna thamliba wall of remembrance ki jaga sing adu khajin badagi mapung oina irang adu thorokibani
Adubu chap chana masigi matangda official eba statement amata press na phangba ngamdri. Adubu 27 plus lakh peoples of Chuchampur na thadorkiba cherolesina makhata na haribana irang asida laikhidraba singi hauji phawa justice phangdabagi saraga thamba coffin singyauna masigi wabu amasung chaina kaya ama khumjillaga prime minister lakpagi paksana leitingliba kaya aduna makhoibu miraiduna ikaiba piba amasung chahi kaya thengthaduna lakhiba amasung justice ngairaga leribasingda hakthengnana ikaiba pibani haina lawi customary institution gi leader natraga masana masabu leader ni hajaribasingna miyamda effect amastowa issue singa mari lenana warep kaya lobo matamda mangjawnana miyamga tanaramgadabani natraga plebiscite tawgadabani miyamna prime minister gi khongthek ki mayokta leite adumakpu chahi aniga thamari hena mahakna karimata thosadana lerikba adugi pendaba amasung asawba kaya adunani prime minister na unkhana adugi ahamba thamaktada Manipur da laklamba thoklamnabadi micham kayagi punsi kanbak ngamlamgadabani irang asina relief camp ta liba miyoising yauna Chuchampur Mizoram road ta medical patient kaya amana awaba kaya mayongnabadagi miyoy kayagi punsi mangkhre habisi prime minister na nohona ningsingdi aikhoigi ima amasung angang kaya hingna mai thakiba ichal iche kaya rap tawkiba onnaikiba furaga hatkiba kayagi chaina adu ngasisu ningsingdi hari PM na Manipur da lakadoriba asi symbolic oidaba so tawba lakwa khongchani haina keme ga trana phungdorakli hayeng September 18 da Bharat ke Prime Minister Narendra Modi gi Manipur khongchat asi maming tagi symbolic oidaba so tawba lakwa khongchat amani haina lawi haina Manipur Pradesh Congress Committee President MLA keme ga trana phungdokrai mahakna makhatana phungdorkibagi matung inna Manipur gi praja singna yamna wana thak kunipan hen leraglaba asig manungda relief camp ta IDP singna mafamarang khangdana wana leriba asi khanglamdabani PM na Manipur da lakpa asida phajaba solution puthokpa yaba idea amadi suggestion mayam ama solution ama purakna bahonaduna IDP sing masa masa gi mayumda halhanduna santi purakna bahona ramgadabani loinana Manipur gi mipung khutima ki pendaba mayam asigi justice fangnabagi damak Manipur da lakpani haiduna mangjawnana miyamda khanghanba oirabadi yamna faramgadabani maduna prime minister gi khongchat asidi karishu leitaba holoni hari mahana makatana phungdokibada prime minister gi Manipur gi khongchat asi karigumba program amata habidi santi gi oiba wafam paikhatkani haina miyamda khanghandaba stakeholder mayam singdasu karimata khana neinedaba asi yamna nungaite praja singa khalamba yamna onai loinana BJP na ngasi oiriba Manipur gi situation asi ningthina azet tawbada miyam gi ningba kaiba Prime Minister gi khungchani haina lawi loinana praja singna aduki matik nuaitaba habadu oiri mahakna makatana phongdokibada ngarang numidang su Chuchampur district ta Prime Minister lakpagi get khoisaunaraba mafam adugi praja miyamna Thugaikhre habatare madusu praja singna pendaba asawba kaya leiba tongan problem mayamgi solution Prime Minister na purakna bahona daba lamdam asigi miyambu free movement lehendaba lamdam asida santi purakna bahona daba mipung khudimaki awaba mayam asina Prime Minister gi khungchat asi nungaiba afaba khongchat lamdam asida development amadi santi puraknabagi khongchat nate habisi khali maduna Prime Minister gi Manipur gi khongchat asi so tawba lakpa khongchani hana lawi haiki aroibada maroiba paw amuka na pizari Prime Minister gi khongchat asina Manipur da santi hanjiduna hena saukhatpa purakpa khongchat ama oigani Chuchampur da lupa crore lising tareka chahum amadi Kangladana lupa crore lising tarani thoi henbagi chakwa thorangi thabak paikhalamgani haina Chief Secretary na phungdorakli September 18 PM na Manipur da lakadaba numitta KSO Sadar Hills na Cookie Black Day lagdokrai National Highway to hangdoki ba KNO UPF na Manipur gi territorial integrity ngakna chatkani haina sahi tawkhibagi damak Chuchampur da Modi laknabagi sem sariba sing Thugaikhre bani hari